Image PAODAM tabiri basungbu yumnam Anuradha Devi Naikono Kurumzari. Hosek Marueva PAODA Malangi Oina coronavirus na siyan kiba migi masing lakuntra mari lising kuntra sumna yangkai matui sukre. Kagsan district ki COVID care center da oxygen ke kudong saba pangna ba pamung nipan lera ba adu kundai hangalaga de haina MLA Ramesh na pondokre. Rezekandi ki chahi kuntra suba lekidaba ki ningsing thoram pang thokre. Loinana Prime Minister Narendra Modi na COVID-19 laisa tapun se longkraba sange mafamda thamoi songna awaba phongdokre. Hause pausandu na pizadringai ge mamangda lamdam asida su COVID-19 ge anisuwa web na landaraktuna mamang yamlaba miyoi kya ge positive bikamna kre. Laina laisa ta asida ge ngakthongna ba ekhoi khudingna amata oina wakal taminaduna lengangna piriba COVID-19 sana kanglon sing yum dagi chathok taba tangai phadabagi chathok pataraba so face mask uppa kaubidaba social distancing ngakpa miyam punbagi thabak sing tawidaba khusa toina hand sanitizer nataka sapona hamdokpa loinana COVID-19 vaccine soidana kapthok biba haiba singa se ngangna sapiduna amade pangthok biduna COVID-19 laisa asibo maithiba piminarasi hause pausandone bizari malingi oina hause pawbada coronavirus na miyoi karor taratrok laki yangkai manga leseng taramapan camaga sumna ani nahan kre active case na karo taruk lak ani leseng marpudara taruk chatruka humbudra mathoi oiri nabadagi phagalaki bana karo tara lak taratret leseng marpudara ni thoi chaunga maripuni laikhidabana lakuntra mari leseng kuntra ga yangkai mathoi ni hauzik bawuda virus asina kwaidagi chaitheng nanglaba lebakasi US ena oiri lebakasi da hauzik bawuda case karo Auhum lak kuntra nipan lesing kuntrom doi chamaga marphuma thoi thinakre active case na lak manga list ngapigani active case na lak yangkai nipan lesing humbudra mathoi chamapan taramarini nabadagi fagalaki bana karor ani lak humbudra humdoi lesing yangkai nipan chatruka yangkai mathoi amasung laikhidabana lak taruk lesing ani chatruka taratarungni Ani subadai Indiana oiri lebaka sida hausak pawada case karor ani lag humpu lesang kuntra mathoi chamapan marphudara mathoi thenakre active case na lag kuntra lesang kuntaret samapan kumangani nabadagi phagalaki bana karor ani lag kuntaret lesang tarani thoi chatrika kuntra mangani laikhidabana lag ani lesang marphudara mathoi chahunga kuntra mathoi ne ahum subada Brazil na oiri hausak pawada lebaka sida case karor ama lag Yangkai nipan leseng marphudara mariga marphudar mari thengnakre active case na laktaram doi leseng humpumapan chamapan taramathoi da leiri nabadagi fagalakibana karor ama lak nipu leseng marphuga marphumapan amasung laikhidabana lak mari leseng nipu mariga marphudara mari ni India ge oinaso Maharashtra state asina hausak phawada case lak yangkai mari leseng marphudara taret Chamriga Marphunipan Thengnaduna Ahanbada Lady state asida active case laka ahum lesang marphumanga chatreka marphumanga nabadagi phagalakibana lag yangkai lesang kuntaruk chahum sumna nipan amasung laikhidabana lesang marphumanga ga chahum yangkai mangane Ani subada Karnataka state na oiri state asida hausak phawada case lakulumdoi lesang kuntra manga chamanga kunmari thengnakre active case na Lag manga leseng kuntra mari chamapan humbudra mangani nabadagi phagalaki bana lag taratret leseng humbudra traduk satruka marphudara mangani laikhidabana leseng kolomdoi chanipan yangkai mari ni ahum subada Kerala state asina oiri hausak phawada state asida case lakuni toy leseng humpumdoi chamapan yangkai mapan thenakre active case na lag ahum leseng taranipan chaniga kun Nabadagi phagalaki bana lagtara mapan leseng kuntra nipan chanipan marphutaret amasung laikhidabana leseng taruk chanipan yangkai ni thoin Kaksang district ki oina ngasi miyoi kulumdoi nongna COVID-19 positive oiba thenakre aduga miyoi anina laikhidre hairi
Chief Minister and Birena Anoba Mana Masing Singh Yum da home delivery tawduna phanganabage atopa mobile application Fresh Card Store ngase hangdokre. Ngasi Chief Minister ge Secretariat ta haudokiba mobile application adu momamarket.com amade freshcardstore.com dage download tawba yagani amade Google Play Store da su adubada phangalagani. Hariba application ase Android amade iOS devices animakta sizinaba yagani. Ngasi Manipur Organic Mission Agency MoMA Department of Horticulture and Soil Conservation Manipur ge associate partner ama oiriba Fresh Card na run tawbani application asina COVID-19 pandemic ke awaba maraksida miyamna masa masagi yumdagi yansang napi manamasing lebeda mateng panglagani hairi. Kaksing district ke COVID care center da oxygen ge kudong saba phangnaba Pamung Nipan Kaktang Lairamba Adu Kunda Hengal Halle Haina Kaksang Assembly Constituency MLA Mayang Lambam Rameshona Pundorakli. Kaksang Assembly Constituency MLA Mayang Lambam Rameshona BJP Kaksang Mandalga Kusan Naduna Coronavirus COVID-19 Nage Ngaktung Naba Containment Zone da Lairiba Mapam Singda Sodium Hypochlorite Kapthopage Makasa Tarapo Inang Aseso Kaksang Mapam Kiada Sodium Hypochlorite Kapthokladuna MLA na Mahake Wapam Asepungto Kibani. MLA Ramisho Masamak na Makataraduna Hai Lamdamasida curfew Laina positive oiba amasung may sebage Sangso Adumak Hengalagle Laichad Ase Tengnana Bage Mating Oina Nabagidama containment zone Singda Sodium Hypochlorite Kappa Amasung Amod Akai Sing Sengdung Nabage Torang Solokole Manipur Chief Minister and Birena Lusing Levelangak Asinasu Honaba Yabakya Honabidi Langang Nasu Laichad Asibu Tengnanaba Sangsal Akliba Tabak Singe Manung Channa Kaksang District Oina Kaksang High Secondary School da Hangliba COVID Care Center Asida Hana Oxygen Cylinder Manga Kaktang Leramba Adu Anoba Oxygen Cylinder Nipanta Ama Lengang na Pirak Padage Punna Tarahundoi Sure Oxygen Piba Yaba Pamung Nipang Kaktang Leramba Adu Su Taranitoi Amaga Nauna Amu Habsenduna Punna Oxygen Sizinaba Yaba Pamung Kun Lady Miam Nasu Laichada Asibu Tengnanaba Honabada Lengak Asina Paikaliba Tabak Tarom Singh Asida Ekoi Kudimangna Mateng Pangsalagsi Laichadasi Malem Dagi Mutanaba Ekoi Kudingi Angam Bataudang Lominaris Pondoke. Ekoi Kaksingi Lariba Kaksing Higher Secondary the Lariba COVID Care Center COVID Isolation Center Gidamata Oxygen Cylinder Mangala Rambadagi Hojik Tarahum Doi Hengat Kre Tarahum Doi Oxygen Cylinder Tahum Doi Mak Akoi Fill Tauraga Madu Pajana Masima Pungfana Oxygen Supply Linaba Koi Honazari Loina na Hana Oxygen Yauba Famung Nipanda Lambazi Hoji Koi Oxygen Yauba Famung Kunda Hengakre Kaksing Police Station ge SB Victoria Yangkong ge Miang Makada OC AK Premzit Singana Lusangba Police Team Amana Kaksing Bazar area da Main Road ke Nakal ge Pareng Dage Kaksing Bazar Tamna Thorak Level Lambising Wana Sambang Khazin Natingzit Kre India ke Hane ke Prime Minister Oiramba Rajiv Gandhi ke Chahi Kuntra Suba Laikidabagi Ningsing Taurang Ngasai Manipur Pradesh Congress Committee MPCC na Impal ke Congress Bhavanda Party ke President Govindas Konthauzam Hane ke CM O Ibobi Amade Party ke Lusangba Gaikhangam Yauna Pangthokre COVID-19 ke Ani Suba Laichana So Labakungang Mapam Singda Seasonanaba Ambulance Amade Medic and Oxygen Niamda Donate Okre Kuntra Suba Rajiv Gandhi Laikidabagi Ningsing Tauramda CLPG Luchingba o Ibobina Pungdokibada Housing India da Amadi State Asida COVID-19 ge Anisuva Laisana Maram Oidana Mishimina Hangalakli Masibu Thinganava Partina Laikidaba Rajiv Gandhi Laikidabaki Numika Bari Lenana Miamge Awabada Panteng Oinaba Maru Ina Atapa Kungangi Mapam Singh Hospital ge Kudung Sadaba Labor Singda Hondo Hunsin Tonava Ambulance Ase Miamda Donate Awini Ambulance Ase Kara Hena Pina Bahona Gani Miamna Laichad Ase Tenganaba Yumdagi Hek Mapan Topada Face Masks Hand Sanitizer Social Distancing Amadilang Tamliba SOP Ngang Sapi Haike Ana wishing Mashi Isolation Center District Hospital at least rural area Aduga Siga urban area Sidi Haina Medin College and Hospital Ani Misalere rural area the Lariba COVID
COVID-19 na suolaba patient si puthok pusin tawbada sizinanaba haidna koi ambulance yandrabada tara daina tara manga phawba koi leikidaba Prime Minister Shri Rajiv ji uding singba oina koi party na masi dedicate tawnanaba na koi sinjabani Manipur lengang na sayola amagi manungda kaksingi community health center da season adana ladiba ventilator ase matau tauba hawan gadabani haina desam kaksing district council na lega ke puning sang salagbi hiram asagi matang da council sage president maino ningthauzana thadorpa video release amada state asida covid patient care ventilator phangdabana maram oiraga siba yauraba phawba kaksing district ke oina covid ke ahanba web lakpada chief minister na pirakhiba ventilator asi ngasi phawba mathau tauramdre haina impact news na puthorakpa asi district asige miyanggi yamna laibak thibani maramasina Manipur lengang na district asida housing hangalakliba covid positive oibagi sang asi yenglaga lairiba ventilator asi mathau tawba yanaba mathau taba staff amadi doctor sing adu atuba matamda hapiu karigumba loop asina haizariba wafam asi thabakta onthorak trabade health department ke mathakta loop asina akanba miyang changlagani loinana desamge maikaidage so district asida lairiba hospital singna nanda covid patient sing ningtina Yenglibra haiba adu yengsinabage mathakta Manipur ge atei district hospital singda ladiba ventilator sing matau tauribra haiba adu makata na yengsin khigani haiki lagliba megi tari kunde tari phau manungda Manipur lengang na amadi health department na thabuk onthok pe kadabani makata rakada district asigi manungda laiba primary health center sing sub center sing amadi community health center sing da Desam Kaksing district council na kogi atop non covid patients sing mayanga koi khazana loina tinariba koi ana lenge thabu tawibra tawba haibu makata na action concept makata na sathagini haiduna medai makhunda Desam Kaksing district council ni makedegi khanganjai COVID-19 ge ani suba web na landaraktuna khamthengna wanaraba matamasida Kaksing district ke area singda nomagi changdraba yadaba polam sing maman hena wholesaler amadi retailer singna yoningba mamanda yonbage maikai kayadage complaint lagle maramaduna lengangna thasige haukiba tang tarada consumer affairs food and public distribution department government of Manipur na thokiba price list ki matung ena yonbinaba emsu Kaksing district committee ge maikai dage appeal tawrakli loinana khudong thiraba matamasida Kaksing district ki mafam kyada marup tender tawwa amasung lanai amade private bank na sendoi loba loinana sendoi pitragana Sendoi hena lobuni singba chathabage pau kya phangle masi emsuna yabangam loi maramaduna hairiba hiram sing ase khudakta lepina ballup asina miyamda haizari loinana laichat asidege ngakthongna ba lengang na pidiba guideline sing ngakna miyamna chatpiu laichat asibo lanthengna bada miyam punna thengna minarasi haina emsu Kaksing district committee ge vice president SIS Najir Ahmad thadropa cherolamana hairi Dr. Masing Suna Leitabage Awabakea Mayugnariba Okrolge District Hospital da posting piba Dr. Ama Tabak Mapanda joined Toram Dabadage Tabakage suspend Tokre Tabakage suspend Tokraba Dr. Adugi Mamina Dr. MD Yahia Khane Mahakhana Tawan District Hospital ge gynecologist oina posting tongduna leibadagi chai asage April tang tarani to da transfer order thokibane adubo Mahangna House Power District Hospital Ukrol da joint Tawdabagi Maralda Lenga ke Health and Family Welfare ge Deputy Secretary Soimiliant Langarna Governor ge Mingda Thokpa order amana suspend tawkibane Loinana Dr. Yahia Khanna suspend da Ladigai Manungda Health Department da Lengdana Lainaba Sukhangale Ningsangba Yabadi Ukron District Hospital ase Dr. Masing Wapana Marampo Oiraka district asigi ana layang bada kudung sadaba kaya mayungnare haina district asida laiba tungan tungamba lupsingna mamangda khongjang sangsan basu laikhrabani Eastern Student Club Nongmaibong amadi IMC 1 number 21 ge ex councillor Catherine Mayom Umeska punna khusamnatuna club asina konba mapam singda sodium hypochlorite solution kapthokrai
Sodium hypochlorite solution kapthobagi matangda KSIS umisna high COVID-19 second wave na lamdam asida so awabakya piri loinana laisada sina nabagi maseng nomage hangalakliba asida checksin thawrang ka amal oina leikagi club asiga kupna kanarabatungda haiba sodium hypochlorite kapthobagi thabak asit chathabani mahana miyamda apel tawraduna Sarkana piriba SOP amade guideline sing aikoi pumbana ngangna saminasi masina laina laishat asidage kan mangam gani phongdoke virus second wave asidage khajitang ol sunga thokpa ngamgadra haibagi wakhalol ga loinana aikoi sodium hypochlorite se kapsabani aduna sumba second wave se aikoi laina tina si akoi punamak malai masidage mutkinaba yum da lebiriba amadi lekai da lebiriba khoi punamangna aikoi government piriba magi sana kanglol adu akoi ngakna chatmina manung matam chatana mapuroiba leikhidrabi lukhabi chani rongge hingnabage santhok lambi piragani wafam se COVID-19 na awaba chaiteng nanglaba imung singda people's care fund ge makada lamlai mapari thawgal lupna sindona tengmang pibage thoramba mada political activist sapam kangleipal maitena phongdokhibade mapuroiba leikhidrabi imung Janida tengmang pibagi tharamdo hanba oina ngasi nongrent jingnung khok gram panchayat ke manung channa leiba okso ningthemsa khulda pangthokke tengmang pulamdo club amati lekai ge miyo sinda political activist sapam kangleipal na khusinake ngasi ge concert asida mafam kya da leiriba village level ge volunteer singna seasonana ba PPE kit singsu lamlai mapari thawaluk ke paike de khusina ramkhe Saitya Seva Samiti Manipur Kaksingna Haksen ge Sangnai daba Dr. Ama Orambatanatana Manipur ge Sangnai daba Aiba Amasu Oramba Dr. Zota Chandra Sanasamna Laikidabada Awaba Phongdorakle Samiti asigi President na Thador Pacharola Mada Palibadi Dr. Zota Chandra Sanasamna Laikidaba asi Menkhatpa Ngamlaroidaba Mangzabadi Mahangna ikang khangaudana Laikidabada Saitya Seva Samiti Manipur Kaksing ge member sangna thamoi songna Awaba Phongdorakle Laikhidrabagi thawaina mapugi khuyada ignachikna leirunaba thongni jari amadi laikhidrabagi imang manungge awabadasu sarugyaragle COVID-19 laisata punsi longkraba singi maphamda ikai khumnaba utna awaba phongdokpada Prime Minister Narendra Modi mapungning nuksiratuna wangangba thokidre haire mangna haikibada virus asina nuksireba miyoi kya monbikre aina Kok nonsaduna laikhidraba singi maphamda thamoi sengna ikai khumnaba uchari loinana leheuriba singi awabadasu sarugya jari haike Banarasida video conference ke khudangda health worker singa wari sanabda Prime Minister Modi na haikibada corona ge second wave da aikoina multiple front lanthing minariba singbo thagale Prime Minister Modi bu Congress ke lusing basina COVID-19 thengnaba ngamdre haina hunduna nganglibani maragasida expert singi Mota angang singna hena suangadaba COVID-19 ge suba web lakadori Prime Minister Modi na haikibada haujekti penthopagi matam natte matam kuina thengnagadaba lansang mangda taduna leiribani West Bengal Assembly election da Mamata Banerjee na lusing batrinamang Congress Party na paktangna na maipak khrabasu masamagti Nandigram Assembly constituency da bonmasing iyamyamdana maiti haurabi Mamata na Bawani for dage election thengnagadari Assembly constituency asidagi Trinamool Congress Party ge tiketa boji amna henduna karakraba chaimaripur suraba Sobandev Chattopadhyayna ngasi pham thaduktuna haikibada Mamata Banerjee na asida vote lepkani adum oinamak tha taruk khakti mahak agriculture minister oina lekhigani hairi Chief Minister oina leithanaba tha taruk ke manungda Mamata State Legislative Assembly ge member ama oiba tai lisingani taramatoi amasung lisingani tarataruk ta mahak MLA oina Anirag Bhawanipur dage karakre Mamata ma ke right hand oiramba Suvendu Adhikari na Trinamool Congress dage toklaga BJP da yakraba matungda mahang Nandigram da vote lepkani haina Mamata Banerjee na laukthokhe Mahana Nandigrambu mache aduga Bhawanipur buna manaunupi de haike maki warep adu Bhawanipur ge miyamna khangwina basu haike bane Haujik aroibada maroiba pau amone pizari malangi oina coronavirus na sihan kiba migi masing lakh 13 lising kuntra sumna yangkhai mathoi sukre
Kachin district ki COVID care center da oxygen ki khudong saba phangnaba phamung nipan leiraba adu kundai hangalagadi haina MLA Ramesh na phongdokre. Rajiv Gandhi ki chahi kuntra suba lekhidaba ki ningsing thoram pangthokre. Loinana Prime Minister Narendra Modi na COVID-19 laisata punse longkraba sangi mafamda thamoi songna awaba phongdokre. Image PAODAM asigi de matang asida loisere miang tabiri bisangbo amok kahana kurumsade.